Artist Training Cum Educational Research Center ATEREC na chahi khudingi Eshei Changdamnaba sinduna lakli. Handak nipan suba Eshei Changdamnaba ashigi damakta punamak sem saba loijari loinana March ki tang 10 dagina kumanga phawgi manungda registration obiba yaragani. Hariba competition asida Eshei bu pamjaba Eshei bu koirajaba ichinnaw sing chahi 35 phawgi manungda ibu ichinnaw singna competition asu saruk yabiu Eshei platform ama phangnaba honabada adumsu chauna saruk yabiu tongan ba warigi mari lainaba numitsinga pangthokchagani lakhiba them adudagi khittam pangthokcharaga chahisigi sinuwanda yumpham pangthokchagani heiraba sinja-langjaribasingna soida saruk yabiu competition asida thamjariba prize lady first position da oina the participant certificate amadi moment second position da the participant certificate amadi moment third position da the participant oina certificate amadi moment fourth position da get award money da legacy consolation oina the participant amadi certificate best popular film choice award oina the participant mari oina certificate amadi moment Kwaidagi fazaba Eshei mayek iba kaiba ediga ibai khannaba ulpa oina cash award nomination ahum oina certificate amadi khannanaba tekna chai khudingi lebang niba Eshei yauna tongan da hiramda Eshei Changdamnaba mai pangthokre handak chai gi oina matam Eshei yumpham oiduna palak suba Eshei Changdamnaba pangthoklagani sem sama lore Changdamnaba sida hajarba Eshei mayek 15 yawi adom chanagadu Eshei mayek ama khambiraga adongi tungi punsida Eshei yoiba fida ama launaba honabiu